कार की चप चप अति से नते Hey mairung kay pilnay kay solung ra ngao yerula tangla nang ni Lakani nungay ba matam ay ko'y giso Lakani nungay ba matam ay ko'y giso Hot na si ay ko'y ninghan na dana Nungay ba se ay ko'y giso yawri ꯑꯩꯒꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯋꯥꯔꯤꯁꯦ ꯉꯁꯤꯗꯤ ꯏꯁꯩ ꯄꯤꯔꯣ ꯑꯩꯒꯤ ꯂꯥꯏꯔꯕ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯑꯩꯈꯣꯏ ꯖꯒꯣꯏꯁꯤ ꯅꯨꯡꯉꯥꯏꯊꯣꯛ ꯑꯗꯨꯒ ꯁꯦꯜ ꯇꯥꯕꯁꯨ ꯀꯥꯎ ꯑꯩꯒꯤ ꯏꯁꯩ ꯁꯛ Hello, welcome back again, ma'am. Ngasisu correctpana anaba video ma puduna lakchare anba maktada yengbiriba ma'am khoi pumna makpu correctpana ikokna krumjare ma'am ngasi gi video sidi sum jing dasalaga ensang sida tholam ge maming di kawgre lai ensang oba lai do heuge sina gi bai ibani chaluge ado video marak tasum blog kumbasu adagi prank kumbasu adum tawjarake adum eating challenge adagi mukbang tawbasu adum boring chale natra aduna adum marak tasum mix tawjarage mamangi video singda miyamna sum leptana support tawbibagi miyam bohana letana thagachari makhata nasu sum leptana support tawbiramu miyamgi support yaudragadi ekoina kaisu tawbu ngamde ekoina kaisu ngamponde miyamna leptana dum support tawbiramu haibase haingi aduga chalasira ꯆꯠꯂꯁꯦ dudi goi satpa hore horen mafam yauraganda adum ucharaga blog se tawsu tawdrimnina haite ko blog tawsu haite adagi sum horen mafam hojik ekoina leiriba jaga asidadi yum naknabnina adugumbado leido leisu leite baduna horen yum mafam do lei yaubu matamda kari adum ucharage miyam adudi miyam hojik mafam budi yaure budi asi mafam daga dum thiba horne bako ado ush view se fajabna loire mafam se bai mafam se fajadra ꯐꯖꯩ ꯐꯖꯩ ei nonglei nungsit yengo hey ching manung jungle manung da leiringai da nungsit amu laade nahan gidudi ush je asi mafam daga dum thiba horani leibra leitabra di khangdrego sum koiba oina thiba lakpane miyam adudi thiba horase nang asom dagi yenglaw go bai ꯁꯤ ꯑꯗꯨꯝ ꯊꯤꯕ ꯍꯧꯔꯁꯦ bai ꯑꯩ thingnabro ꯊꯦꯡꯅꯗꯤꯗ oi kariro amafau thingnaroidaba jatlo ꯌꯦꯡꯒꯤꯁꯤ yengsi ma hawbada budi ngaire last year gumbadi soida so mayam panbane ba adu kumsi khoina lakpase kitang ngalliba jatla matamse yengse adum horen adum ucharage oi karira ne ngasi sibo khud hangna hanba tabra ne ambao thingnadre tawrisidi bai leite ne leite thingnadri ei oi as amanga orsu thingnaradi fadauba khangde ne ngasi se khud hangna hangadab jala kariro hanadi aswai mafam se adum ꯑꯃꯈꯛꯇꯪ ꯑꯣꯏꯔꯁꯨ ꯊꯦꯡꯅꯔꯗꯤ ꯐꯅꯤꯗ oi ꯅꯨꯡꯉꯥꯏꯅꯤꯗ hanadi asigi mafam singse hekpa ngamda makai haumaneba
ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯈꯤꯇꯪ ꯉꯟꯃꯟꯕ ꯃꯥꯜꯂꯦ ꯃꯇꯝꯁꯦ ꯑꯇꯣꯞꯄ ꯃꯐꯝꯗꯕꯨꯗꯤ ꯑꯗꯨꯝ ꯍꯧꯕ ꯍꯧꯈ꯭ꯔꯦꯕꯀꯣ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯊꯣꯛꯂꯛꯄꯗꯣ ꯈꯔ ꯋꯥꯠꯄꯤꯒꯦꯔꯥ ꯃꯇꯝꯗꯣ ꯑꯗꯨꯒꯤꯔꯅ ꯈꯟꯕ ꯑꯇꯣꯞꯄ ꯃꯐꯝꯗꯗꯤ ꯑꯗꯨꯝ ꯊꯣꯛꯂꯛꯄ ꯍꯧꯈ꯭ꯔꯦ ꯍꯣꯏ ꯑꯁꯤꯒꯤ ꯃꯐꯝꯁꯤꯅ ꯑꯗꯨꯝ ꯃꯌꯥꯝꯗꯒꯤ ꯈꯤꯇꯪ ꯊꯦꯡꯅ ꯊꯣꯛꯇꯤ ꯊꯣꯛꯂꯛꯄꯅꯦꯕ ꯑꯗꯨ ꯑꯇꯣꯞꯄ ꯃꯐꯝꯗꯗꯤ ꯊꯣꯛꯂꯛꯄ ꯍꯧꯈ꯭ꯔꯕꯅꯤꯅ ꯊꯣꯛꯂꯛꯀꯗ꯭ꯔꯥꯅ ꯆꯠꯂꯨꯕꯅꯤ ꯌꯥꯗꯦ ꯈꯨꯠ ꯍꯥꯡꯅ ꯍꯟꯗꯧ ꯃꯥꯜꯂꯦ ꯁꯤꯗꯤ ꯌꯦꯡꯁꯤ ꯑꯗꯨꯝ ꯆꯠꯂꯨꯔꯕꯅꯤꯅ ꯑꯃ ꯑꯅꯤ ꯉꯛꯇꯪ ꯑꯣꯏꯔꯁꯨ ꯌꯦꯡꯁꯤ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯗꯨꯝ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯕ꯭ꯂꯣꯛ ꯇꯧꯕꯁꯨ ꯍꯩꯇ ꯁꯨꯝ ꯇꯧꯖꯔꯛꯀꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯃꯥꯜꯂꯦ ꯃꯣꯏꯒꯤ ꯃꯇꯝ ꯈꯤꯇꯪ ꯋꯥꯠꯄꯒꯤ ꯃꯥꯜꯂꯦ ꯑꯁꯤꯁꯦ ꯃꯥꯒꯤ ꯄꯥꯝꯕꯤꯅꯦꯕꯀꯣ ꯁꯤꯁꯦ ꯃꯥꯒꯤ ꯄꯥꯝꯕꯤꯅꯤ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯍꯧꯔꯛꯀꯗꯕꯅꯦꯕꯀꯣ ꯃꯣꯏꯒꯤ ꯃꯥꯒꯤ ꯑꯁꯦꯡꯕꯅꯤꯗ ꯁꯤ ꯃꯥꯒꯤ ꯃꯈꯣꯡ ꯑꯁꯤꯗ ꯍꯧꯔꯛꯀꯗꯕꯅꯦꯕꯀꯣ ꯑꯣ ꯁꯤꯗ ꯃꯌꯣꯟ ꯆꯣꯡꯂꯛꯑꯦ ꯁꯤꯗ ꯃꯌꯣꯟ ꯐꯖꯅ ꯆꯣꯡꯂꯛꯑꯦ ꯌꯦꯡꯉꯨ ꯑꯁꯤꯁꯦ ꯆꯥꯎꯔꯒ ꯁꯤ ꯑꯣꯏꯗꯣꯏꯅꯦꯕ ꯃꯌꯣꯟ ꯆꯣꯡꯂꯛꯄ ꯍꯧꯈ꯭ꯔꯦꯕꯀꯣ ꯃꯥꯒꯤ ꯄꯥꯝꯕꯤꯅ ꯁꯤ ꯂꯩꯔꯦ ꯁꯤꯅꯤ ꯁꯤ ꯀꯪꯉꯒ ꯃꯥꯒꯤ ꯃꯈꯣꯡꯗꯒꯤ ꯍꯧꯔꯛꯀꯗꯕꯅꯦꯕꯀꯣ ꯃꯇꯝꯁꯦ ꯈꯤꯇꯪ ꯉꯜꯂꯤꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯂꯥꯛꯈꯤꯕꯁꯦ ꯑꯗꯣ ꯑꯁꯤꯗꯁꯨ ꯑꯃ ꯂꯩꯔꯦ ꯃꯥꯒꯤ ꯄꯥꯝꯕꯤꯁꯦ ꯁꯤꯅꯦꯕ ꯃꯥꯒꯤ ꯄꯥꯝꯕꯤꯗꯣ ꯁꯤꯗꯁꯨ ꯆꯣꯡꯂꯝꯃꯅꯤ ꯑꯁꯤ ꯃꯈꯨꯟ ꯑꯁꯤꯗ ꯆꯣꯡꯕ ꯍꯧꯔꯦ ꯃꯅꯨꯡꯗ ꯎꯔꯤꯗꯣ ꯁꯤꯅꯤ ꯁꯤ ꯑꯣꯏꯒꯗꯕꯅꯦꯕ ꯈꯤꯇꯪ ꯉꯜꯂꯤ ꯑꯩꯈꯣꯏꯅ ꯂꯥꯛꯈꯤꯕꯁꯦ ꯑꯗꯣ ꯉꯟꯅꯁꯨ ꯂꯥꯛꯈ꯭ꯔꯦ ꯑꯃꯛꯇ ꯑꯣꯏꯔꯁꯨ ꯐꯪꯉꯗꯤ ꯐꯗꯣꯏꯕ ꯑꯗꯨꯝ ꯂꯥꯛꯄꯒꯤ ꯕꯤꯠꯇꯀꯣ ꯑꯗꯣ ꯐꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯃꯈꯛ ꯑꯣꯏꯔꯁꯨ ꯐꯪꯂꯝꯃꯗꯤ ꯂꯥꯛꯄꯒꯤ ꯆꯥꯕ ꯆꯥꯗꯕꯗꯨꯅ ꯇꯣꯉꯥꯟꯅꯤꯕ ꯕꯤꯠ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯑꯁ ꯑꯩꯅ ꯅꯦꯠ ꯄꯤꯈ꯭ꯔꯦ ꯁꯤꯅꯦꯕ ꯑꯩꯅ ꯅꯦꯠꯈ꯭ꯔꯦ ꯚꯥꯏ ꯑꯁꯤꯗ ꯃꯆꯥ ꯑꯃꯗꯤ ꯂꯩꯌꯦ ꯑꯗꯨ ꯍꯦꯛꯄꯕꯨꯗꯤ ꯌꯥꯗ꯭ꯔꯤ ꯏꯕꯥꯅꯤꯅ ꯂꯥꯛꯄꯁꯦ ꯉꯟꯃꯟꯈ꯭ꯔꯦꯗ ꯃꯊꯪ ꯍꯞꯇꯥꯗꯒꯨꯝꯕ ꯂꯥꯛꯑꯗꯤ ꯆꯞ ꯆꯥꯒꯗꯕꯅꯦ ꯁꯣꯏꯈ꯭ꯔꯦ ꯏꯕꯥꯅꯤꯅ ꯂꯥꯛꯈꯤꯕꯁꯦ ꯑꯣ ꯑꯥꯗ ꯑꯃ ꯂꯩꯔꯦ ꯑꯣ ꯚꯥꯏ ꯑꯁꯤꯗ ꯑꯃ ꯂꯩꯔꯦ ꯏꯁꯣꯔꯅꯗꯤ ꯆꯥꯟꯕꯤꯕ ꯃꯥꯜꯂꯦ ꯑꯁꯤꯗ ꯑꯃ ꯂꯩꯔꯝꯃꯦ ꯃꯩꯇꯩꯂꯣꯟꯅ ꯃꯤꯡ ꯈꯪꯗꯕꯩꯅꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯤꯗꯣ ꯑꯩꯈꯣꯏ ꯃꯔꯤꯡꯅꯗꯤ ꯑꯥꯏꯇ꯭ꯂꯥꯡ ꯄꯥꯔ ꯍꯥꯏꯌꯦꯕꯀꯣ ꯃꯩꯇꯩꯂꯣꯟꯅꯗꯤ ꯀꯔꯤ ꯀꯧꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯍꯦꯛꯑꯒꯦ ꯑꯁꯤꯒꯤ ꯑꯦꯟꯁꯥꯡ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯊꯤꯔꯤꯗ ꯑꯁꯤ ꯃꯐꯝꯁꯦ ꯉꯥꯡꯁꯛ ꯉꯥꯡꯅ ꯄꯥꯟꯕꯅꯦꯕ ꯂꯥꯁ ꯌꯔꯒꯨꯝꯕꯗꯤ ꯀꯨꯝꯁꯤꯁꯦ ꯑꯩꯈꯣꯏꯅ ꯂꯥꯛꯄꯁꯦ ꯈꯤꯇꯪ ꯉꯟꯃꯟꯈ꯭ꯔꯦꯕ ꯑꯗꯨꯒꯤꯅꯦ ꯑꯃꯒ ꯑꯣꯏꯔꯁꯨ ꯐꯪꯈ꯭ꯔꯦ ꯃꯈꯥꯗꯁꯨ ꯑꯃ ꯂꯩꯔꯦ ꯑꯗꯨꯗ ꯈꯔ ꯂꯩꯕ꯭ꯔꯣ ꯍꯣꯏ ꯆꯠꯄꯨ ꯆꯠꯂꯗꯤ ꯑꯃꯒ ꯑꯣꯏꯔꯁꯨ ꯑꯅꯤꯉꯛ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯂꯩꯒꯅꯤꯕ ꯑꯗꯨ ꯌꯥꯝ ꯆꯔꯥ ꯐꯥꯅ ꯐꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯊꯪꯒꯤ ꯍꯞꯇꯥꯗꯁꯨ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯁꯤꯗ ꯑꯃꯒ ꯂꯩꯔꯦ ꯉꯁꯥꯏ ꯍꯥꯏꯗ꯭ꯔꯥ ꯃꯥꯒꯤ ꯄꯥꯝꯕꯤꯗꯣ ꯁꯤꯅꯦꯕ ꯃꯥꯒꯤ ꯄꯥꯝꯕꯤ ꯃꯥꯒꯤ ꯃꯅꯥꯗꯣ ꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯃꯥꯒꯤ ꯃꯈꯣꯡꯗꯅꯦꯕ ꯍꯧꯔꯤꯁꯦ ꯃꯥꯒꯤ ꯃꯈꯣꯡꯗꯅꯦꯕ ꯁꯤꯅ ꯑꯩꯒꯤ ꯄꯥꯔꯠꯅꯔ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯍꯥꯏꯇꯥꯔꯦ ꯅꯪꯗꯤ ꯑꯁꯤꯅꯦ ꯍꯣꯏ ꯎꯈ꯭ꯔꯦ ꯑꯅꯤ ꯁꯨꯔꯦ ꯑꯩꯗꯤ ꯑꯃ ꯐꯥꯎꯁꯨ ꯎꯗꯤꯅꯦ ꯌꯥꯝꯗ꯭ꯔꯥ ꯃꯌꯥꯝ ꯃꯐꯝ ꯈꯨꯐꯖꯁꯦ
ꯈꯨꯅꯨꯡꯉꯥꯏꯁꯦ ꯎꯁ ꯂꯩꯇ꯭ꯔꯦ ꯑꯁꯤꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯃꯐꯝꯁꯨ ꯌꯥꯝ ꯐꯖꯩ ꯏꯟꯁꯥꯡ ꯊꯤꯕ ꯐꯪꯗ꯭ꯔꯁꯨ ꯂꯩꯇ꯭ꯔꯁꯨ ꯃꯐꯝꯗꯤ ꯐꯖꯩ ꯃꯌꯥꯝ ꯉꯁꯥꯏꯗꯤ ꯊꯤꯕꯅꯤ ꯑꯁꯤ ꯑꯅꯤꯗꯤ ꯍꯦꯟꯅ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯜꯂꯅꯤ ꯍꯟꯅ ꯁꯨꯝ ꯊꯤꯔꯛꯑꯒꯦ ꯉꯁꯥꯏꯗꯤ ꯑꯁꯣꯝ ꯃꯈꯥꯗꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯄꯅꯦꯕꯀꯣ ꯍꯧꯖꯤꯛꯅ ꯃꯊꯛꯇꯒꯤ ꯑꯁꯣꯝ ꯁꯥꯏꯗꯇꯒꯤ ꯀꯣꯏꯔꯛꯀꯅꯦꯕ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯊꯤꯕ ꯍꯧꯕ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯌꯧꯔꯅꯤ ꯆꯠꯂꯁꯤꯔꯥ ꯌꯥꯔꯦ ꯀꯥꯞꯈ꯭ꯔꯦ ꯍꯣꯏ ꯑꯁꯤꯗ ꯑꯗꯨꯝ ꯌꯦꯡꯕ ꯑꯣꯏꯅ ꯀꯥꯈ꯭ꯔꯁꯦꯀꯣ ꯃꯥꯅ ꯑꯁꯣꯝ ꯁꯥꯏꯗꯇꯒꯤ ꯂꯥꯛꯄꯅꯦꯕ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯗꯤ ꯌꯥꯗꯕꯅꯤꯅ ꯀꯔꯤꯗꯤ ꯕꯥꯏ ꯑꯦꯟꯁꯥꯡ ꯊꯤꯕꯗ ꯑꯗꯨꯝ ꯇꯨꯡꯏꯟꯅꯔꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯂꯩꯔꯗꯤ ꯊꯤꯕ ꯐꯪꯉꯔꯣꯏꯗꯅ ꯑꯗꯨꯒꯤ ꯁꯥꯏꯠ ꯆꯠꯄꯅꯦ ꯑꯥꯗ ꯑꯃ ꯂꯩꯔꯦ ꯅꯪ ꯆꯪꯉ ꯍꯦꯛꯎꯔꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯄꯨꯡꯗꯤ ꯐꯥꯔꯝꯃꯔꯣꯏꯀꯣ ꯍꯥꯏꯗꯤ ꯏꯟꯁꯥꯡ ꯊꯤꯕ ꯆꯠꯂꯒ ꯑꯁꯤ ꯑꯍꯨꯝꯁꯤ ꯉꯥꯏꯔꯦꯕ ꯉꯁꯤ ꯊꯤꯕ ꯐꯪꯕꯁꯦ ꯑꯩꯈꯣꯏꯅ ꯂꯥꯛꯈꯤꯕꯁꯦ ꯃꯇꯝꯁꯤ ꯈꯤꯇꯪ ꯉꯟꯈ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯑꯁꯤꯒꯤ ꯃꯐꯝꯁꯦ ꯑꯇꯣꯞ ꯃꯐꯝꯗꯒꯤ ꯄꯥꯟꯕ ꯍꯧꯔꯒ ꯑꯁꯤꯒꯤ ꯃꯐꯝꯁꯤꯅ ꯈꯔ ꯊꯦꯡꯅ ꯄꯥꯟꯂꯛꯄꯅꯦꯕ ꯍꯀꯨꯝꯗꯒꯤꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯂꯥꯛꯈꯤꯕꯁꯤꯅ ꯈꯤꯇꯪ ꯉꯟꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯅꯗꯤ ꯑꯇꯣꯞꯄ ꯃꯐꯝꯁꯨ ꯄꯥꯟꯕ ꯍꯧꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯑꯁꯤ ꯃꯐꯝꯁꯤꯗ ꯄꯥꯟꯕ ꯍꯧꯔꯝꯒꯗ꯭ꯔꯅ ꯑꯩ ꯂꯥꯛꯎꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏꯗꯤ ꯃꯆꯥ ꯉꯥꯛꯇ ꯉꯥꯏꯔꯤꯕ ꯈꯤꯇꯪ ꯊꯦꯡꯉꯦꯕ ꯃꯇꯝꯁꯦ ꯈꯤꯇꯪ ꯉꯟꯈ꯭ꯔꯦ ꯑꯗꯣ ꯕ꯭ꯂꯣꯛ ꯅꯝꯕꯁꯨ ꯍꯩꯇꯦ ꯅꯝꯁꯨ ꯅꯝꯗ꯭ꯔꯤ ꯑꯗꯣ ꯍꯩꯇ ꯅꯝꯖꯕꯅꯤ ꯃꯌꯥꯝꯅ ꯌꯦꯡꯕꯗꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯑꯗꯨꯅ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕꯒꯤ ꯅꯝꯅꯤꯡꯕꯒꯤ ꯊꯧꯅꯥ ꯍꯥꯏꯕꯗꯣ ꯑꯣꯏꯖꯒꯦ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝꯅ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯅꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯂꯣꯏꯅꯉꯥꯏ ꯇꯧꯔꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠ 4-5 ꯂꯩꯔꯒ ꯑꯃꯨꯛꯀ ꯅꯝꯖꯔꯒꯦ ꯃꯁꯤ ꯃꯐꯝꯁꯦ ꯌꯥꯝ ꯄꯥꯟꯕꯅꯦꯕꯀꯣ ꯍꯦꯛꯄ ꯉꯝꯗꯅ ꯄꯥꯟꯕꯅꯦꯕ ꯑꯗꯨꯗꯣ ꯌꯥꯝ ꯅꯝꯅꯤꯡꯕꯒꯤ ꯂꯥꯛꯈꯤꯕꯅꯦꯕ ꯑꯗꯣ ꯃꯇꯝꯁꯦ ꯈꯤꯇꯪ ꯆꯥꯟꯅꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯅꯤꯡꯕ꯭ꯔꯥ ꯅꯪꯗꯤ ꯍꯥꯏꯔꯔꯣꯏ ꯑꯗꯨꯝ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯈꯔ ꯍꯥꯏꯌꯨꯗꯅ ꯌꯥꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯅꯉꯥꯏ ꯇꯧꯔꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯥꯏꯅꯔꯁꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯗꯨ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯏꯇꯤꯡ ꯆꯦꯂꯦꯟꯖ ꯑꯗꯒꯤ ꯃꯨꯛꯕꯥꯡ ꯉꯥꯛꯇ ꯇꯧꯕꯁꯨ ꯌꯦꯡꯕꯗ ꯑꯗꯨꯝ ꯕꯣꯔꯤꯡ ꯆꯨꯏꯗꯅ ꯑꯗꯨꯅ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯕ꯭ꯂꯣꯒꯀꯨꯝꯕꯁꯨ ꯑꯗꯨꯝ ꯍꯥꯞꯆꯔꯛꯑꯒꯦ ꯑꯗꯒꯤ ꯄ꯭ꯔꯦꯡꯒꯨꯝꯕꯁꯨ ꯑꯗꯨꯝ ꯍꯥꯞꯆꯔꯛꯑꯒꯦ ꯃꯌꯥꯝꯅ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯥꯏꯅꯔꯁꯦ ꯕꯥꯏ ꯕꯥꯏ